अहानबदा मरुइबा पाउसिंग पिजरी इंडिया के प्राइम मिनिस्टर नरेंद्र मोदी की पंजाब खोंगचत्ता पंजाब लेंगांगना चथकिबा थोंग अदु लौतुनबने कॉन्स्टिट्यूशन अपीरिबा प्रोविजन की मायोक्तनी हाइना चीफ मिनिस्टर एन बिरेना फोंदोक्रे तरानिथोय सुबा मणिपुर स्टेट असेंबली मिखलदा कैंडिडेट ओइनबा थौरांग तौरिबा मियोय अनिगी युमदा बोम की अटैक चथरमले माइकई कयादगी पेंदबा फोंदोंनरगली मणिपुर डिस्टर्ब एरिया स्टेटस सही अमा सांगदोकले हाइना थोकिबा ऑर्डर अदो मणिपुर मियामदा था अमगा नुमित निनी लेरबा मतुंगदा करिगी खंगलिबनो हाइबगी पाउखुम पिरंगनबा चीफ सेक्रेटरी यावना मरी लेनबा सिंगदा मणिपुर ह्यूमन राइट्स कमीशन नोटिस थाख्रे इंडिया की अहनबा ओइना सीजा हॉस्पिटल दा पैलिएटिव केयर वार्ड अमा हांगदोकले यूनिट असी वर्ल्ड हेल्थ ऑर्गेनाइजेशन नसु पैलिएटिव केयर यूनिट इम्फाल हाइना सखंगले हाइना सीजा हॉस्पिटल एंड रिसर्च इंस्टीट्यूट के मैनेजिंग डायरेक्टर डॉक्टर के.एच. बलिना पाउमी सिंगदा फोंदोक्रे खुरुमजरी ममी टीवी की प्राइम टाइम मणिपुरी न्यूज मीटिंग ताबीरिबा सिंबु लक्ष्मी तराम नोकचरी पाउ संदोनो पिजरी थासी की तांग मंगादा इंडिया की प्राइम मिनिस्टर नरेंद्र मोदी की पंजाब खोंगचत्ता पंजाब लेंगाना चथकिबा थौंग अदु लौतुनबने कॉन्स्टिट्यूशन अपीरिबा प्रोविजन की मायोक्तनी हाइना मणिपुर की चीफ मिनिस्टर एन बिरेना फोंदोक्रे चीफ मिनिस्टर की बंगलोदा पांगथोकपा पाउगी मिफम अमदा वाफम सिंह असि फोंदोकलदुना चीफ मिनिस्टर एन बिरेना हाई थोक्रिबा थौदोक अदुगी मतांगदा इंडिया की न्यूज चैनल अमना स्टिंग ऑपरेशन सथक्रबा मतुंग प्राइम मिनिस्टर की खोंगचत्ता अयत अपन पीखिबा दु चाउना लौतुनबनि हाइबसि खंगबा ngamle थौदोक अदु तानचानखिबा खंगहौदना तौरखिबा अमदी मसा मसा थोरकलगा तौखिबा नत्ते मांगजौनना प्लान तौरबा मतुंग चथरखिबा थौंग ngakतनि हाइबसि स्टिंग ऑपरेशन अदुदगी खंगबा ngamखि पंजाब असी कांग्रेस पार्टी ना लेंगाक पाइबा स्टेट ओइबा मरमना प्राइम मिनिस्टर दा इकाइबा पीबा अमसोंग महाकी पुंसीदा सिंगना रखिबा कया अदुगी मतांगदा कांग्रेस की हाई कमाना लेबाक मियामदा सेंगदोकदबने लोइनना प्राइम मिनिस्टर की शेड्यूल टूर अमदा पंजाब की हाई रैंकिंग ऑफिशियल अमतना एयरपोर्ट ओकलमदबसु प्राइम मिनिस्टर बु इकाइबा पीबनी अदुगुंबा थौंग अदु बीजेपी ना अकनबा मोंगदा कंडेम तवी लेबाक असिगी पुवारीदा प्राइम मिनिस्टर अमबु लंबिदा मिनिट कुन हेना थत्तुना थमलबा मतुंग चरहनखिदबा हाइबसि इंडिया फेडरल स्ट्रक्चर अमसोंग कॉन्स्टिट्यूएंसी गी वांगमदनी हाइनसु चीफ मिनिस्टर एन बिरेना मखताना फोंदोकी प्राइम मिनिस्टर मबु सेफ ली चलहलु मागी केनो फंक्शन द यावहलु हाइबगी महुत्ता अखोइना फंगबदा सिंगदुगी मतुंग इन फंगबदा आदा प्राइम मिनिस्टर ना पांगथोकदबा मीटिंग दुदा यावबो लापा मिसिंग थिंगु हाइबगी मदुगी रिकॉर्डिंग मदुगी मोइना हाइबगी मदुगी अखोइ हौजिकी टीवी चैनल सिना फंगबा ngame हाइदी चतनब थिंगबा हाइतारे अदुगी महत्ता लंबीदा थिंगु हाइना अदा मसी पुनमक्सी पंजाब सिदी कांग्रेस गवर्नमेंट की पालग लेबनी अदुना मसिदैदा कांग्रेस की लेरिबा हाई कमांड दिल्ली दा लेरिबा हाई कमांड असुक चाउना और भारत की प्राइम मिनिस्टर अमबु माबु थिंग सिबा याबा सिंगनबा याबा मवोंगदा तौरिसे पंजाब गवर्नमेंट ना तौरिबा पंजाब की सेक्रेटरी ना तौरमिबा मसे कांग्रेस की हाई कमांड की लीडरशिप ना मदु भारत की मियामदा सेंगरोफम थोई है कोई की डिमांड मणिपुर लेजिस्लेटिव असेंबली की मतम लाउथोकिबग इरोइनना मिखलग मरी लेनबा हिंसागी थौदोक नोमकांगदना थोकपा ngasi सुलेप लेट्री पांगथोकदौरिबा मिखल असिदा तोंगान तोंगान बाय असेंबली कॉन्स्टिट्यूएंसी की इंटेंडिंग कैंडिडेट ओइरिबा मियोय अनिगी युमदा ngarang अहिंग नोंग्याय मतुंग बोंगदम लंगसलंबा अमसोंग पोखाय हनबगी थोंग सिंग चथरमले हाइरि प्रेसना फंगबा पावमगी मतुंग इन्ना ngasi नोंगालमदाई पुंग अहुम खरा हेलकपा दुवाइदा पांगथोकदौरिबा मणिपुर स्टेट लेजिस्लेटिव असेंबली मिखलदा खुराई असेंबली कॉन्स्टिट्यूएंसी दगी कांग्रेस पार्टी की टिकेटा मिरेफ ओइनबगी थौरांग तौरिबा खुराइजम रतन कुमार की कंगला संगोम संगद लेबा युमगी गेटा सकंगदबा सिंगना प्लान तौरंबा आईडी बॉम्ब अमा पुखाइलमले हाइरि थौदोक अदुदा अशोक अपन अमता यावखिद्रबसु रतन कुमार की युमगी गेट मनुंगदा लेबा महाकी संगोई ओइना लेबा थोंनावगी मिक्सेल
akai atoi thoki loinana mafam aduaida khamba traveler gari gi maning thangba windshield yumgi gate amasung atei pochei khara akai atoi thoki आईडी बॉम्ब अदु महाकी युमगी गेट मखोंगदा प्लान तौरंबा ओइगनी हाइरी कनाना करी मरमगी दमक बॉम्ब अदु पोखाय हल्लिमलिबनो हाइबा हौजी फावगी ओइना चपचाना खंगबा ngamdri nakal amaromda thasigi tang mapangi numidangda wangoi assembly constituency gi manung chanba samurau awang lekaida minister lukhoi gi worker ama yauna mioi ani nongmaina kaptuna hathkhaba matung miam gi akanba ihau leiringai chirak asida ngarang ahing nongyai matung pung aniga minute kuntra rom tarakpa duaida constituency asigi miref oinabagi thorang tauriba salam joigi samurau naurem chaprau da leiba yumda sakhang daba singna bom langsinduna pokhai hlamle thoidokpa asok apanti amata yaukide hairi Mamangda constituency asigi mihutsu eramlaba amadi kumjali singani kunda pangthokiba by election da Congress party gi miref oina mikhal thengnakiba salam joigi yumda chatharamliba bomb ge attack ado kanana kari maram gi damak tawramlibano haiba hauji maki oina khangba ngamdri haina so pawasina makatarakli salam joigi yumda bomb langsilambagi thawong adubu yaningdaba phongtokpa oina ngasi leikai miyamna ekoi santi pami stop gun culture yumlakta bomb langsinba yaningde haiba haina thaba placard kya paiduna wakan mifam satakre thodok adugi matangda salam joina hai mahaki yumda chatharakiba thong adu politics ki akuba medeng demande adumakbu maonda lalholu kharana sel gi demand tawrakiba dilai adumakna bom langsinduna attack tawrakani haibasi thajaba wali constituency asida aki akhang leiringai chirakta chatharakliba thong asi condemn tawi haina salam joina phongdokhi iroina na aigi yumjida bom pokhai lamba adugi condemn to bapen da badugi maruina masi darana phambani adu aigi side gi hajaning badi ranti gi thoidokpa kuba ming dagi di thoidongna adugumba tawba mande na khali aduga aigi sen thumgi pibam phatana lei haiba sisu wangoi kendra prajamadi manipur prajana khangi aduga tawbudi aingonda su tongan bala akogi lalolu marina demand torpadi lei adubu message da whatsapp ta tharakpa ngakani adu yam kanna madumangna leinariba mongdudadi aingonda bom langjanduna threat tawduna aingonda aki akhang madumakte ai thajade adu kanagumba khonek nongnek oirambasu yai oiramdabasu yai asigumba thogdoksi maruoina akoi condemn tawi Mamang chahigi December tang nipanda Manipurda disturbed area status sahi ama sangdokle haina thokiba order ado dead back tawraga thoklibra natraga hairiba numit adumaktada thokpa oiragana karigidamak Manipur miyamda thamaga numit nini leiraba matungda khangalibano haibagi matangda pakhum piraknaba Manipur lengaki chief secretary special secretary home amadi logi commissioner da mathang tha February gi tang ani fawagi manungda pakhum piraknaba Manipur Human Rights Commission MHRC na notice thakre Hiram asiga mari leinana ngasi MHRC gi courtroom da pangthokpa pawgi mifam amada commission asigi acting chairperson Khaidem Manina hai Manipur da disturbed area status sahi ama sangdokhiba adugi matangda wahang kaya marum thokta banate thasigi tang nipanda mikhalgi model code of conduct lauthokraba matung hairiba order asi dead back tawraga thoklibra haibasi achoba wahangni Miyam gi punsi amasung state asigi law and order gi fibam ga chauna mari leinariba order asi mamang chahi gi December tang nipanda tasengna thokpa oiragadi karigi damak miyam da tha ama numit nini leiraba matungda khangalibano hairiba numit adumakta da khangan ba yadabra haibasini Manipur lengana chathariba thong asi miyam gi fundamental right matpani Mahakna makatana haikibada mamang chahigi January tang amadagi December tang kuntra matoi fawagi manungda law and order gi sathiba fibam mayok na kibra Supreme Court ki yathang matung ina tha taruk khudingi disturbed area status state government review tawgadabani haiba wafam adu ngangna chatkibra December ki tang nipan da thokiba order amabu tha adumaki tang amadagi chanaba hogani haina order adu da palliba wafam singasi hangba yaba ngaktani maram aduna MSRC na hiramasigi matangda suo motor case ama lokhatpaga loinana Manipur gi chief secretary special secretary home amadi law commissioner da makoi gi pakhum mathang thagi tang ani fawagi manungda langkhatnakna ba khangankhre Mikhal Gamari Leinana Hairok Amasong Samurauda Miyoi Ahom Nongmaina Kaptuna Hatkibagi Matangda Commissioner So Motor Case Ani Lokatlei Hairok Police Amasong victim gi imung manung gi report yenglaga interim compensation pigadra haibagi thakta hauzik leire thokriba thodok sing adugi matangda security gi ahoba laikibra haibadusu yengsingani haina khaidem manina makatana phongdokhi chapchana So Motor Case ama lokale besigi matungina
दरकार लेरगदी स्पॉट इंक्वायरी चकनी लेतरगदी पुलिस के रिपोर्ट तो हयेंग महबा ngaigini हयेंग तंगतरो हमदोइने दम मी हमनि मनुंदा रिपोर्ट पे ओने डीजीपी दा हाइगिबि अदुना मदुदा मेहात पसिंगदु थुना फाननबा इन्वेस्टिगेशन की लंगला लंजिन से करमाइन तौरी अदेगे इंटेलिजेंस की नेटवर्क से कमदौबी हाइटी हाइरो किसनाते मफुम लोना मकिनो हाइबने सिंगम मयाम से क्वेश्चन तौरेरगा अपना थेरगा लेगिदरबा मनु सीधा ह्यूमन राइट कमीशन ना इंटरिम कंपनसेशन पेननबा मथौ ताबसिंगदो अखोय मदु खंगदनी Caesar Hospital and Research Institute na analayang lamda hena kudong chaba piba ngamnaba India gi ahanba oina palliative care ward ama hangdogle unit asi World Health Organization WHO na so palliative care unit Imphal na sakhangle haina Caesar Hospital and Research Institute ki managing director Dr. KH Palina Paumi Singda Fongdokre Langol da Leiba Research Institute ki auditorium da hospital asigi masak naiba Dr. Singh yauna pangthokiba paugi mifam oduda Dr. KH Palina hai palliative care haibasi haujiki matamda yamna mathau taba service ama oirakle palliative care society Imphal ga khusam naraga hangdokliba ward asina hingbagi asa leitraba miyoi singda kudong chaba kya piba ngamlagani aruba leina naduna hingbagi asa leitraba patient sing hinglingai punsi mate kharadi chaina khol yaudana nungaina hingba ngamalagani Cancer, heart disease yauna lying bada oithoklaroi daba patient singna hinglingai matnga hakta oirabasu nungai kinaba ward asina angamba thakta honagani haina su Caesar Hospital and Research Institute ki managing director Dr. KH Palina Fongdoki Tawri aduga Manipur da oraiba sigi yawon sizu Dr. Jogindra tabisi an hariba porsi gi ahoi ahan ba oina ahoi department medicine department da palliative care si yawsele adu loina na sigi doctor thawoina dedicated oiba phabung mari haujare atami matuna ko heklapi ai aduga hariba phabung sing sida lairiba na basing si koina subsidize tawani loina na say for example cancer haro yam na ba posi akoina na ba gi laing na ba pain si pain management hai tara morphine obi ai betadine obi ai tongan ba procedure obi ai adu mayam du taraga ma jin na ba ko hon bani Malam Pombada Thengnariba COVID-19 ki laichat asidagi ngakthongnaba achamba section thorang khara ngangna chatpinaba Mami TV gi maike degi ningsingjari madudi yumdagi hek chatokpaga face mask upiyo mi amaga gi marakta futaru kirapa thambiyo mai mit khut satoina hamdokpiyo amadi COVID vaccine kapa yarba sing sungsoi shoidana COVID vaccine kapthoktuna laichat asidagi kanaba myampun honaminasi Pangthoka dauriba Manipur State Assembly Mikhalda tongan baching amasung tamgi Assembly Constituency tareta miref oinabagi thorang tauriba mioi taret ngasi Janata Dal United JDU da yaukre mathang semga dauriba lengak asida JDU na achoba thodang logani haina party asigi state unit ki president Hangkhanpau Taithulna phongdoragli ngasi tidim lambigi khodam lerak machinda leiba JDU Manipur State Unit ki office ta pangtokpa thoram amada kumbi fungyar henglep chandel sengmai thanlon amadi Saikot Assembly Constituency dagi mioi taret JDU da miref oinabagi damak party da yaurakhibaga loinana makoi bo harau tayamna okhi taramna okpagi thoram aduga mari leinana party asigi state unit ki president Hangkhanpau na hai ngasigi miref oinabagi damak mioi taret party asida yaurakhibaga iroinana party na constituency tara manga da miref puthoknabagi thamkhiba pandam adu yaure loinana makha tana miref oigadaba mioi tara rom amasu party asida yauraba yana leire Hauzik leiriba party ki fibam asi yengluragadi party ki apunba candidate masing gi chada khongfuromdi pangthoka doriba mikhalla sida mai pakani hainagi haibagi thazabale loinana mathangi lengak sembada JDU so achoba thodang logani haibasi mahaki thazabani party na thamliba thazaba asi mangfau narabadi point dara nithoi yawba JDU gi manifesto asi thabak ta onthokani hairiba manifesto asida yawriba khwaidagi maru oiba wafam Manipur dagi afaspa repeal tawba haibasi thabak oina pangthokani hainasu Hangkhanpau Taithulna makha tana phongtokhi There may be different kinds of tribes, different dialect speaking, but our feeling is the same. Our facial appearance is the same.
the same blood and the same mongoloid stroke blood runs in our vein. ꯍꯧꯈꯤꯕ ꯄꯨꯡ 12 ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯃꯤꯑꯣꯏ 2,243 ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 200 ꯅꯧꯅ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯅꯥ ꯑꯁꯤꯗ ꯅꯥꯕꯒꯤ ꯃꯁꯤꯡ 1,63,550 ꯌꯧꯈ꯭ꯔꯦ꯫ ꯂꯩꯅꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯀꯣꯚꯤꯗ-19 ꯀꯃꯟ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5 ꯐꯥꯎꯕꯗ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯑꯣꯏ 9 ꯅꯥꯕ ꯐꯗꯨꯅ ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯦ꯫ ꯅꯥꯕ ꯐꯔꯛꯄꯒꯤ ꯑꯄꯨꯟꯕ ꯃꯁꯤꯡꯅ 1,19,992 ꯁꯨꯈ꯭ꯔꯦ꯫ ꯑꯦꯛꯇꯤꯚ ꯀꯦꯁ 753 ꯂꯩꯔꯤ꯫ ꯂꯩꯅꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗꯕ ꯃꯤꯒꯤ ꯑꯄꯨꯟꯕ ꯃꯁꯤꯡꯅ 2,012ꯅꯤ꯫ ꯐꯒꯠꯂꯛꯄꯒꯤ ꯆꯥꯡꯅ ꯆꯥꯗ 38.93ꯅꯤ꯫ ꯀꯣꯚꯤꯗ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯄ ꯊꯧꯁꯤꯜ ꯑꯃꯒꯤ ꯃꯈꯥꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯂꯤ꯫ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯈꯤꯕ ꯃꯁꯤꯡꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯑꯣꯏ 1,62,918ꯅꯤ꯫ ꯍꯧꯈꯤꯕ ꯄꯨꯡ 12ꯗ D-type ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔ 63 ꯑꯃꯗꯤ B-type ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔ 5 ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯅꯥ ꯂꯥꯌꯦꯡꯁꯪꯁꯤꯡꯗ ꯐꯪꯍꯟꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯅ ꯀꯣꯚꯤꯗ-19 ꯀꯃꯟ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯃꯔꯛ ꯊꯠꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ꯫ Hello? May sibu kamay to bono? Amung mut amuk lak. Adom sana lay sibu kamay to bono ba? Voter helpline 1950 da call tawbirakpagi thagajari kari khangbining balebibagi. Voter helpline. Aduna kam ba? Sigi helpline number sida voter service amasung election ga mari lainaba akupa marol sing phangbiba yagan. Oh, yam nungajare. Ado karigumda hangjige matang sari ngasida. Yani habiro. Akhoigi pabung se ꯂꯩꯈꯤꯗꯕ ꯆꯍꯤ ꯐꯥꯔꯛꯀꯗꯧꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯚꯣꯇꯔ ꯂꯤꯁꯇ ꯑꯗꯨꯝ ꯌꯥꯎꯔ ꯂꯩꯕ ꯃꯁꯤ ꯀꯃꯥꯏ ꯇꯧꯔꯒ ꯀꯛꯊꯠꯀꯗꯒꯦ ꯑꯗꯨ ꯌꯥꯅꯤ ꯑꯩ ꯍꯥꯏꯔꯛꯀꯦ ꯚꯣꯇꯔ ꯂꯤꯁꯇ ꯃꯤꯡ ꯑꯅꯧꯕ ꯆꯟꯕ ꯃꯤꯡ ꯊꯤꯕ ꯑꯁꯣꯏꯕ ꯁꯦꯝꯗꯣꯛꯄ ꯂꯩꯐꯝ ꯍꯣꯡꯕ ꯑꯃꯗꯤ ꯑꯇꯣꯞꯄ ꯚꯣꯇꯔ ꯁꯔꯚꯤꯁ ꯑꯃꯁꯨꯡ ꯏꯂꯦꯛꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯚꯣꯇꯔ ꯍꯦꯜꯞꯂꯥꯏꯟ ꯅꯝꯕꯔ 1950ꯗ ꯉꯁꯤꯃꯛ ꯐꯣꯟ ꯇꯧꯕꯤꯔꯛꯎ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯑꯗꯣ ꯀꯩꯅꯣꯝꯇꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯩꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯗꯣꯏꯅꯣ Hello? May sibu kamay to bono? Amung mut amuk lak. Adom sana lay sibu kamay to bono ba? Voter helpline 1950 da call tawbirakpagi thagajari kari khangbining balebibagi. Voter helpline. Aduna kam ba? Sigi helpline number sida voter service amasung election ga mari lainaba akupa marol sing phangbiba yagan. Oh, yam nungajare. Ado karigumda hangjige matang sari ngasida. Yani habiro. Akhoigi pabung se ꯂꯩꯈꯤꯗꯕ ꯆꯍꯤ ꯐꯥꯔꯛꯀꯗꯧꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯚꯣꯇꯔ ꯂꯤꯁꯇ ꯑꯗꯨꯝ ꯌꯥꯎꯔ ꯂꯩꯕ ꯃꯁꯤ ꯀꯃꯥꯏ ꯇꯧꯔꯒ ꯀꯛꯊꯠꯀꯗꯒꯦ ꯑꯗꯨ ꯌꯥꯅꯤ ꯑꯩ ꯍꯥꯏꯔꯛꯀꯦ ꯚꯣꯇꯔ ꯂꯤꯁꯇ ꯃꯤꯡ ꯑꯅꯧꯕ ꯆꯟꯕ ꯃꯤꯡ ꯊꯤꯕ ꯑꯁꯣꯏꯕ ꯁꯦꯝꯗꯣꯛꯄ ꯂꯩꯐꯝ ꯍꯣꯡꯕ ꯑꯃꯗꯤ ꯑꯇꯣꯞꯄ ꯚꯣꯇꯔ ꯁꯔꯚꯤꯁ ꯑꯃꯁꯨꯡ ꯏꯂꯦꯛꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯚꯣꯇꯔ ꯍꯦꯜꯞꯂꯥꯏꯟ ꯅꯝꯕꯔ 1950ꯗ ꯉꯁꯤꯃꯛ ꯐꯣꯟ ꯇꯧꯕꯤꯔꯛꯎ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯑꯗꯣ ꯀꯩꯅꯣꯝꯇꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯩꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯗꯣꯏꯅꯣ Hello? May sibu kamay to bono? Amung mut amuk lak. Adom sana lay sibu kamay to bono ba? Voter helpline 1950 da call tawbirakpagi thagajari kari khangbining balebibagi. Voter helpline. Aduna kam ba? Sigi helpline number sida voter service amasung election ga mari lainaba akupa marol sing phangbiba yagan. Oh, yam nungajare. Ado karigumda hangjige matang sari ngasida. Yani habiro. Akhoigi pabung se ꯂꯩꯈꯤꯗꯕ ꯆꯍꯤ ꯐꯥꯔꯛꯀꯗꯧꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯚꯣꯇꯔ ꯂꯤꯁꯇ ꯑꯗꯨꯝ ꯌꯥꯎꯔ ꯂꯩꯕ ꯃꯁꯤ ꯀꯃꯥꯏ ꯇꯧꯔꯒ ꯀꯛꯊꯠꯀꯗꯒꯦ ꯑꯗꯨ ꯌꯥꯅꯤ ꯑꯩ ꯍꯥꯏꯔꯛꯀꯦ ꯚꯣꯇꯔ ꯂꯤꯁꯇ ꯃꯤꯡ ꯑꯅꯧꯕ ꯆꯟꯕ ꯃꯤꯡ ꯊꯤꯕ ꯑꯁꯣꯏꯕ ꯁꯦꯝꯗꯣꯛꯄ ꯂꯩꯐꯝ ꯍꯣꯡꯕ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡ ꯃꯤꯌꯥꯝꯕꯨ ꯃꯣꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯔꯤ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 9ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯔꯣꯝ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯁꯃꯨꯔꯧ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯑꯕꯨꯖꯝ ꯖꯣꯟ ꯑꯃꯁꯨꯡ ꯑꯕꯨꯖꯝ ꯁꯁꯤꯀꯥꯟꯇꯕꯨ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯉꯁꯤ ꯂꯝꯗꯝ ꯑꯗꯣꯝꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯏꯃꯥ ꯏꯕꯦꯜ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯁꯃꯨꯔꯧ ꯀꯩꯊꯦꯜꯗ ꯋꯥꯀꯟ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ
저게 뭐야 무서운지요 아이고 빨리 마토마와라 통들어지게 사람이 이제는 무서워요 이모는 왜 아무데도 나 뛰어가니요 Nurse na piriba service asi hospital amagi yamna maru oiba service amani sinfam asida leiriba singbu ikai kumnaba utpa mathau tai haina PR Accountant General A&E John K. Silena phongdokre Wafam asi Lamphel da leiba Regional Institute of Medical Sciences RIMS ki Jubilee Hall da pangthokiba BSc and MSc Nursing ki graduation and convocation ceremony ki thoramda chief guest oina saruyakiba PR Accountant General A&E John K. Silena phongdokibani RIMS ki Director Professor A. Santa Yauna Tongan Bahiramda Masak Naiba Miyoi Kiana President Member Oina Saru Yaduna Trauma and Critical Care Nursing A Sentinel in Time of Global Pandemic Haiba Thimda Pangthokiba Thoram Aduda Accountant General John K. Selena Hai Humanity ki Oiba Sinfam Asida Leiba Nursing Nasu Thamoi Sengna Anaba Singi Yenglaga Anaba Sing Penaba Thamoi Sengna Thabak Tawbiyo Doctor Amadi Anaba Singi Marakta Leinariba Maridagi Nurse Amadi Anaba Singa Leinaba Marina Hena Maru Oi Nurse Haiba City Ayama Matam da patient singa loina duna leiribani anaba amabu harauhanba amadi mai pangna treatment tawbada nurse ki achauba thodang lei hanasu Accountant General John K. Selena makhataki in the healthcare sector so that they don't only acquire required knowledge and skills but an attitude to service to humanity. So your profession is not only academics and understanding of the subject, but you are right there to take care of people who are suffering, who are sick. Wangjing Tenta Assembly Constituency ki MLA Paunam Brozen ki meeting makada chahi Yangkhai rom koila thadana leiraklaba Tenta Khongbal da leiba Torban gi lambi koila thaduna miyam da kusinnarakpada adugi damak MLA Brozen bu maike adum gi miyamna thagarba phongdoknarakli ningsing bayai lambi asi hokiba chahi amarom gi mamangdagi koila thabagi thabak asi paikhatuna lakibani COVID-19 gi laichat lekhibana maram oiraga loishindana leirakibani chahi asigi January gi tang amada loishinduna ngasi miyamda kusinakibani Handak koila thaduna miyam da sinari balambi asi hoki bachai Yangkhai gi mamangdagi koila tharaktriba lambi ni tenthada MLA amadi minister kya lekhrabasu hairi balambi asi amukta koila thakidri Handak MLA Brozena constituency asi gi lambi thong amadi atai hiram kya da chakhatnaba honarakpa asi gi damak lakadoriba taranithoi suba Manipur Legislative Assembly election da MLA bu punna sogatminaba haina miyamna warip lokhi Eastern Security Services ESS ki security personnel singna ngarang changsin kiba khongjung adugi madangda mediana aranba warol phongdorakle haibaga mari leinana ngasi Jenims ki director Dr. L Deven gi office chamber da pawgi mifam ama pangthokre pawgi mifam aduda ESS ki security personnel lesang them chanchan kumari na hai ESS ki security personnel singi tolob Jenims ki authority na pipi dabani haina media da Fonglak kiba adu aranba wafam ni makoi na hai kibadi makoi ki tolob adu Jenims ki authority na thadorak laba matung ESS ki director na tolob sing adu bibi dabani haina phongdokibani haina chanjana sengdokhi Jenims ki saiti ki akoina changjar chahi ama ki contact chahi ama ki contact 2020 gi July 15 de changak pa join torokwa aduga 2021 gi July 15 da complete oire haibi ki pose akoina ngasi Jenims ki keno da authority ki keno dagi loinma khangjaba ngameba ado sigi site gi loinma payment je loinma akoi gi sarna logre haibasi khoi han inform dum phangjareba Hiram asiga mari leinana ESS ki director M Lalit Nahai chahi amagi contract haibadi July 2020 dagi July 2021 fawbagi manung chana kumjali singani kunmathoi gi January dagi July fawbagi tolop asi Jenims na lupa lakh 35 check kaithorak labasu account paisa yaudabadagi matam khara ngaithong ngaisin tawbani haina mahakna phongdokhi hoi agency ko gi thodi mokoi se ko gi staff ne aina kanjabada kin hairi mokhi tawjibani aduga moina kay manoy sen moina reply pirak tabadu gi asoi badu
ꯔꯤꯄ꯭ꯂꯥꯏꯗꯨ ꯌꯦꯡꯉꯀꯥꯟꯗ ꯑꯩ ꯄꯥꯎꯈꯨꯝ ꯄꯤꯖꯔꯛꯀꯦ हिरम असिगा मरी लेनना जेनिम्स की डायरेक्टर डॉक्टर एल देवेना हाई ESS की डायरेक्टर की कुथांगदा पर्सनल सिंगी जुलाई 2020 दगी जुलाई 2021 फाउबगी तोलोब की सेनफम पीख्रब मतुंगदा नुमित 15 नि खक्तमक पेंडिंग लेरी तोलोब की सेनफम पीख्रब मतुंगदा तोलोब पीदे हाइना मीडियादा फोंदोरकपा असि यामना लाइबक थीबनी हाइना डायरेक्टर डॉक्टर एल देवेना मखाताना फोंदोखी ईस्टर्न सिक्योरिटी सर्विस की एम्प्लॉयसिंग पैसा पीदना सूमाय तौना कनो थोए हाइबसिंगदी अखोई लाइबक याम थीबनी अखोई साइटगी अगर हजिक पंजगी चेक की उच्चरे अखोई मोड्यू क्या लेगे उच्चरे ओनली 15 days खक्तनी अखोई चेक इशू तौजग्रबनी इंडिविजुअल खुदिमक्ता मसेदा अखोई लैसांग थेम चंचन कुमारी हारिसे अखोई कानानो मसक खंगदे मरमदी मा अखोई जेनिम्स के एम्प्लॉय नते मा ESS के एम्प्लॉय ओरमबदी याय अदुना मंगोंदा पैसा पिहम थोकते अखोइदी ESS की लीडर दु पिहम थोकपनिना अखोइदी मतम चाना चाना मंगोंदा अप टू द मंथ ऑफ जून 21 बगे अखोइ पिग्री बजनी हौखिबा तांग अहुमदा वाकअप बोर्ड मणिपुरना नोटिफिकेशन थोक्तुना SPQM स्कीम की मखादा पोस्ट खरा लौनबा रिक्रूटमेंट प्रोसेस तौखिबा दुगी मतंगदा वाकअप बोर्ड मणिपुर की मथक्ता थमलंबा अथिंगबा दु इलेक्शन कोड ऑफ कंडक्टना मरम ओइरगा मतम खरा कॉमथोकलगनी हाइना ऑल मणिपुर मुस्लिम डेवलपमेंट कमिटी हेडक्वार्टर की वाइस प्रेसिडेंट अवास खाना फोंदोरकली वाफम असे ngasi लिलोंग लेबा AMMDC हेडक्वार्टर की ऑफिस ता पांगथोकपा पाउगी मिफम अमदा अवास खाना फोंदोखिबनी पाउगी मिफम अदुदा अवास खाना हाई मणिपुर स्टेट असेंबली इलेक्शन की मॉडल कोड ऑफ कंडक्ट जनबा हौखिबा असिना मरम ओइरगा AMMDC ना संगसिलिबा खोंजंग असि मंगम सानबा ngamloidaba सिना AMMDC की एडवाइजर कमिटी अमदी मैनेजिंग कमिटी ना कुबना खनरबा मतुंगदा फिरिब असि लौरकपनी लमदम असिदा नुंगसी चानना खुना मिनरिबा कांगलुप खुदिंगमक्तगी हिरम खुदिंगमक्ता ख्वाइदगी सोथना लैरिबा मैतै पांगल सिंगी दमक्ता ngasi पालिबा लेंगाक असिना मानव थाकता पुखटपिनबा रिक्रूटमेंट की प्रोसेस तौखिबा असि लेंगाक की चना कांगलोन की मतुंग इना पांगथोक पिनबा मरी लेनबा सिंगी पुनिंग चिंसिनकी कोई मैनेजिंग कमिटी अमदी एडवाइजरी कमिटी की अयाब लौरगा अमगा अमगा हुन्नदना कोई मयामगी मरक्ता लेखाई तिंगाइबा अपनबा कया अमा तौबा असे तौबिदना अखोई मयाम अमा तोइना हाइबा थौरम कया वफबोट मणिपुर की मखादा पाइखलकपा असिदा नियम चुम्बा अफबा अमसुंग कानबा अखोई मणिपुर की मरुओइना मैतै पागन सिंग असिदा फजना मफम मतम चाने यौहनबदा अखोई पुना अमा तोइना हैरोक असेंबली कॉन्स्टिट्यूएंसी दा मिरेफ ओइनबा थौरांग तौरिबा एंटिटेन की युमदा सलुंगफोंग की प्रजा सिंगना फौगी मतेंग पांगलखरे मियामना लेप्तना मतेंग पांगलकपा असिना लाकदौरिबा 12 सुबा मणिपुर स्टेट असेंबली इलेक्शन असि मसल पावर अमदी मनी पावर माइतीबा पीदुना मियामना याबा मिहुत खनबा ngamlagani लाकदौरिबा इलेक्शन असि शांति लेना पांगथोकनबा मियामना सु कोऑपरेशन पीबियु हाइना एंटिटेन फोंदोकी ngasidi paisa gi matam oreglaba nongmai gi culture na bok khobaglaba ahead na shakti pamadagi miyoi kaya gi tungi jati yumiren ohengerograba miyoi kaya magi unsi mahalak patanja sideda ekoi shanti pami Sitaram Jindal Foundation Bangalore की मीटिंग मखादा काउंसिल फॉर एडवांसमेंट ऑफ रूरल डेवलपमेंट कार थौबाल खेत्री लेकाइना नॉन कम्युनिकेबल डिजीजेस NCD की मातांगदा नोमगी ओइबा अवेयरनेस प्रोग्राम अमगा लोइनेना स्क्रीनिंग तौबगी थौरम अमा थौबाल खेत्री लेकाइ दलेबा सोशल एजुकेशनल कल्चरल डेवलपमेंट ऑर्गेनाइजेशन स्टेकडोग्री ग्राउंडा ngasi पांगथोखरे CMO थौबाल डॉक्टर वाई नोकुल थौबाल म्युनिसिपल काउंसिल की वार्ड नंबर 3 की हानगी काउंसिलर पी जितेश्वर अमदी खेत्री लेकाइ वुमेन डेवलपमेंट एसोसिएशन की प्रेसिडेंट एन सुमोना अथुब मिथुंग सिंह ओइदुना हौदोखिबा थौरम अदुदा खोइरोम PhD की MO मोइरांगतेम डॉक्टर राकेश ना रिसोर्स पर्सन ओइना NCD की मातांगदा वांगांखी कार्ड के सेक्रेटरी W राकेश ना हाई NCD का मरी लेनना लायोंग सिंह कैंसर डायबिटीज ना चिंगबासी मतम चाना खंगदोक हौदुना लायोंग असिगी चैथिंगदगी खरमखै कलहौबा ngamnaba pandamda ngasigi screening की थौरम असि पांगथोकपनि हाइनसु मांगना फोंदोखि ngasi tarik 23 January gi asida pulapna participant chamomongna sarok yari akoina pangthokeriba gi maramdi akoina early detection of akoigi non communicable diseases ki akoigi laina sing haibadi cancer अतगी हार्ट टेस्टर अमदी कोई डायबिटीज असिना चिंग सिंग जे कोइना हाना कोई अर्ली डिटेक्ट तौनबा सिगी पांदम दा कोइना पांथोक जब
Ngasigi screening aduda Thoba Khetri Lekai gi akoibada leiba mioi chamarom su screening toki hari. Modern College da selection grade oibada natana Zoology Department ki Head of Department su oiribi Elangbam Ningol Maisnam Ongbi Banbati gi chahi Marifusu bagi mapok kumon thoram ngasi Dulalen de leiba Manipur Mahila Kalyan Samiti Children Home da pangthokre. Home asigi live member su oiribi Elangbam Ningol Maisnam Ongbi Banbati gi mapok kumon thoram go mari leinana home asida leiriba angang amadi staff singda face mask, hand sanitizer, monpat fidak, cheng Hawaii chocolate amadi cake na chingba sing kusinaki. Ngasi mapok kumon gi thoram aduda Banbati Masha Banbati gi mapuroiba amadi mahaki imung manungi mioi singna anoba chahi lakpagi yaifa pauzal pibaga loinana home asida leiriba angang amadi staff singi punsi nungsangnaba mapugi mafamda thoniki. Thasigi tang mapan gi numidang Pung mapan ga minute kontra rom taba duaida samurau awang lekai da mioi ani nongmaina kaptuna halam bagi thodok adu thizinna ba mioi marina saba special investigation team ama semkre. Hiramasigi matang da Imphal West District Police ki SP KHH Sivakantana garang thokpa order amagi matung ina arms eki makada Wangoi Police Station da FIR ama chanduna leiriba case asi thizinna ba Imphal West ki additional SP Ops M Amitna SIT asi luchingani hariba SIT asi da mayang Imphal gi SDPO Faruk Alina case asigi investigating officer amadi Wangoi Police ki OCS Navanivan amasong SIP Bisorjana investigating officer da mating pangani. Wangoi Police ki OC amasong case asigi investigating officer na mayang Imphal gi SDPO Faruk Alida case record sinana ba khangan kibaga loinana investigation adugi process numit khudingi SIT langkhalangna basu SP Sivakantagi order atu namakatarakli. Ikwe-dana pangthokka doriba Manipur Legislative Assembly mikhalasi ingtamna pangthokpa ngamnabagidama Central Paramilitary Force ki company chahum rom mathok tagani haina Chief Electoral Office ki makok thongbo official kyana khangalakli. Official asida phongdorokpada Central Paramilitary Force ki company singasi Hondok Honjin Taunaba heavy vehicle chahum rom su mathok tagani pangthokka doriba mikhal asida chaurakna gari masing lising taro chamaga gamari funipan gi darkar su legani. Hariba gari singasi Manipur khaktadagi puthokpa ngamloidabana yumthangnariba state singdagi launaba tarang tauri. Handak pangthokka doriba mikhal asida violence ki thodok thokpa yai haina panariba polling station gi masing asi chartered ga humfugum doiromni. Hariba polling station singasida pamdaba thodok sing thoktanabagi damak mathok taba thabak sing lokhanaba mari leinaba district singda khangan kre haina official asna makatarli. Nakal amaromda Ministry of Home Affairs na phongdokhibagi matung ina handak pangthokka doriba state manga gi mikalasida Central Armed Police Force punali lishing humfu manga rom sizinagani COVID-19 laichan manungda mikal pangthokka daba maramna laicharasigi SOP ningthina ngakna amasong pamdaba thodok singdagi ngakthoknaba mari leinaba district magistrate singda CRPC gi section 144 salaina bakhangan kre haina so ministry gi paus na makatarli. Plastic bottle amasong soap case ta haptuna purakpa gram 39.5 romgi brown sugar mioi ahum dagi Jiribam district ki narcotic cell na fagat pangamle hari. Thodok adugi matangda police tagi fangba paw amana hai Jiribam district police ki SP Ravi Kumar gi mideng makhada pangthokka doriba state assembly mikhal gamari leinana Imphal rom dagi Jiribam tamna lakiba gari singda frisking checking chataki baduda mioi ahum dagi plastic bottle amasong soap case ta haptuna purakiba brown sugar gram Kuntranipan dasmik mga taruk asi fagat pangam kibani. Brown sugar ga konana fagalaba mioi singa dudi laifong kuno mamang lekay dagi maibam Roger chahi Kuntranipan apokpa M pungocha lengang pokpi dagi moirang them naubo maitay chahi kun mga apokpa laikidraba Tonu Babu amadi lengang pokpi area dagi arambam Jamuna chahi ninfu humdoi mapuroiba maibam Roger ni hairi. Faraba mioi singa du polam ga konana Jiribam police ta sinakre haina paus na makatarli. Manipur Pradesh Congress Committee MPCC ki President na party asigi mioi taruk spokesperson amaso media panelist oina nauna hapagi order ama ngarang MPCC ki General Secretary Organization Harisor Goswami na thadokre. Order adugi matung ina MPCC ki Working President Soiriba Hanagi Minister T Mangibabu Committee asigi General Secretary S10 MPMCC ki Vice President G Tiampuina Ruby Amadi MD Altaf Hussein bu party ki spokesperson oina hapre loinana Haji Taib Ali Allies Manos amasong Manipur Pradesh Youth Congress Committee ki State Coordinator Kiran Maitei Thinguzam Anina media panelist ki thodang makha taba order ama thokri fawba pugani haina Harisor Goswami ki order asna makha tarli.
IGAR South ki mineng makhada Assam Rifles ki khawbum amasung Khuga Battalion na lo na thingkraba lalawlop KYKL ki kadar ama amasung Pripak Pro ki kadar ani tonga-tongan mamafam singdagi fagat pangamle hairi. Hiram asiga mari leinana Assam Rifles ki pau manahai thasigi tang tarada lo na thingkraba lalawlop kharagi kadar sing leire haiba thazaningai oiba source amadagi fangba akaknaba pau amada Assam Rifles ki personal singna Bisnupur amasung Chuchanpur district ki manung chanba tongan-tongan mamafam singda operation sathaki. Assam Rifles ki khopum amasung Khuga Battalion ki personal singna chathaki ba tongan-tongan ba operation anida KYKL ki kadar ama amasung Pripak Pro ki kadar ani fagat pangam kibani fagalaba kadar singadu Bisnupur amasung Chuchanpur Police Station da makataba aingi thabak thoram lokhanaba sinakre haina pausna makatarli. Nakal amaromda IGAR South ki mineng makada Assam Rifles ki Jopi Battalion na Operation Sadbhavna Project ki makada Chandal District ki manung chanalaiba Tuijang Village ki Kunja singda plastic chair sing yanthokre. Kunja singi infrastructure fagatnaba amasung makoi gi tangai fadana changba polam sing tengbang pibaga mari leinana Tuijang Village ki community hall da sizinagadaba plastic chair chamagani fu humdoi asi khudol tamkibani. Assam Rifles na Kunja singi damak lokhallagliba thabak asida Kunja singi maikidagi thagatpa phongdoragli. Manipur gi ahan batangka ki mikhal tawgadoriba February gi tang 19 asi nomaizing numita tariba si atopa numit amada na hongna na lepinaba kuki NP Manipur kimna Manipur gi chief election officer da aiba jerol thaduna wakat kre. Hiram asiga mari leinana kim gi general secretary Sokulum Matena hai Pangtoka doriba Manipur Legislative Assembly mikalasi tangkak ani thokna February gi tang 19 amasung March gi tang 3 da ECI na matam lepre. February tang 19 asi nomaizing numit oiba maramna numit asida mikhal yawga doriba Churchanpur amasung Kangpokpi district ta leiriba tribal amasung Christian lining chatpa singi oinadi aduki matik khudong chadaba ama oigadori. Christian sing laishontin son tawgadoriba nomaizing numit asi Nattaba atopa numit amada mikalasi pangthoklabadi mipum khudingmak bot thadaba yawba yagani maram aduna nomaizing numit nattaba atopa numit amada mikhal pangthokpiyo haina Sokulun Matena makataragli. Aroibada maroiba pa amohna India के प्राइम मिनिस्टर नरेंद्र मोदी की पंजाब खोंगचत्ता पंजाब लेंगाना चथकीबा थोंग अदु लौतुना बने कॉन्स्टिट्यूशन पीरिबा प्रोविजन की मायोक्तनी हाइना चीफ मिनिस्टर एन बिरेना फोंदोखरे. तरानिथोय सुबा मणिपुर स्टेट असेंबली मिखलदा कैंडिडेट ओइनबा थौरांग तौरिबा मियोय अनिगी युमदा बोम गे अटैक चथरमले माइकै कयादगी पेंदबा फोंदोकनरगली. Manipur disturbed area status sahi ama sangdokle haina thokiba order ado Manipur miyam da thamaga numit nini leraba matungda karigi khangalibano haibagi pakhum piraknaba chief secretary yauna mari leinaba singda Manipur Human Rights Commission a notice thakre. India ke ahan bo oina Caesar Hospital da palliative care ward ama hangdogle unit asi World Health Organization aso palliative care unit Imphal haina sakhangle haina Caesar Hospital and Research Institute ke managing director Dr. K.S. Palina Paumi Singda Fongdokre. Matang asida Prime Time Manipur News losinjare Manipur la tholiba ipau singi damak Mami TV bu meeting dabiu.